ꯆꯪꯕꯤꯔꯛꯇꯦ ꯀꯨꯏꯅ ꯊꯥꯗ꯭ꯔꯕꯅꯤꯅ ꯑꯦꯜꯕꯤꯁꯦ ꯀꯣ ꯑꯗꯨ ꯃꯌꯥꯝ ꯇꯨꯝꯅꯔꯝꯗ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯐꯠꯇꯕ ꯑꯣꯏꯔꯒꯗꯤ ꯃꯄꯥ ꯐꯨꯔꯦ ꯃꯄꯥ ꯍꯥꯠꯈꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯏꯪꯊꯝꯊꯥꯅꯤ ꯂꯣꯏ ꯇꯨꯝꯅꯔꯕ ꯈꯪꯗꯦ ꯆꯠꯐꯜꯂꯨꯅꯦ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯇꯔꯥ ꯆꯥꯛ ꯆꯥꯔꯛꯀꯗꯣꯏꯅꯤ ꯅꯣꯏ ꯃꯌꯥꯝ ꯑꯩ ꯀꯣꯜ ꯑꯃ ꯂꯥꯛꯄ ꯃꯌꯥꯝ ꯑꯩ ꯀꯣꯜ ꯑꯃ ꯂꯥꯛꯄꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ
ꯏꯅꯥꯎ ꯑꯃ ꯑꯩ ꯐꯦꯁꯕꯨꯛꯄꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯄꯥꯝꯍꯩꯕ ꯍꯥꯏꯅ ꯑꯗꯣ ꯃꯥꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯗꯣ ꯍꯪꯉꯝꯃꯤꯕ ꯀꯩꯗꯧꯔꯦ ꯂꯥꯏꯛ ꯊꯥꯔꯛꯇꯗꯤ ꯍꯥꯏꯅ ꯏꯄꯥ ꯃꯌꯥꯝ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯁꯤ ꯂꯥꯏꯐꯁꯨ ꯃꯤ ꯑꯃ ꯂꯥꯛꯇꯦꯅꯦ ꯀꯥꯎꯔꯦꯗ ꯉꯁꯥꯏ ꯏꯕꯥꯏ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯝꯒꯗꯕꯅꯤ ꯃꯅꯤꯡꯒꯤ ꯂꯥꯏꯠꯁꯦ ꯃꯌꯥꯝ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯑꯃꯠꯇ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯣ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯖꯥꯠꯂ ꯃꯌꯥꯝꯁꯦ 이뻐? ꯉꯁꯥꯏ ꯄꯥꯝ ꯐꯅ ꯆꯥꯅ ꯃꯃꯣꯏ ꯀꯥꯝꯊꯔꯛꯄ
ꯆꯥꯛ ꯆꯥꯅ ꯃꯃꯣꯏ ꯊꯣꯛꯇꯔꯛꯏꯕ ꯉꯥꯅꯤ ꯄꯥꯝꯃꯦ ꯊꯣꯏ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ